Ningthau Sanazawbada Union Health Minister na ayiba cherol tharaktuna khanghalakle. Rims po AIMS ki thakta pukhatnabagidamag Rims ki maikaidagi marik chumba proposal ngaire Harsbadan. Rajya Sabha ki MP su oidiba Ningthau Sanazawba laisembana Rims po AIMS ki thakta pukhatnabagi matangda Union Health Minister Dr. Harsbadan da thakiba ayiba cherol gi paukhum halakle. Ayiba cherol asi tha asigi chaichat tarada MP Sanazawbada Dr. Harsbadan masana khuyekpiduna tharakivane. Cherol asigi matunginna Rims po AIMS ki thakta pukhatnabagidamag Rims ki maikaidagi marik chumba proposal ngairi Haina Health and Family Welfare Science and Technology and Art Science ke Union Minister Dr. Harsbadan na khanghalakivane. Laibak asigi state mangada nongmada COVID-19 positive oiba masing khangen hengalakle center. Laibak asigi state mangada nongmada COVID-19 positive oibagi case khangen hengalakpaga loinana hairiba state manga asida nongmada positive oibagi chang asi chada marifu dasmik taruk ahum oiri haina Union Health Ministry na phongdokre. Agency gi paw amana hai Maharashtra, Punjab, Karnataka, Gujarat amadi Chhattisgarh da hauji COVID-19 positive case masing khanghen hengalakle. Hai diba state sing asigi oina haukiba pungkun mari asida apunba case lising kuntra mapan satret kun taruk hengatkhe. Masigi manungda Maharashtra khaktada apunba case lising kun manga sanipan kuntra humdoi oikhe. Punjab ki oina lising aniga chahum hompu mapan positive oiba thengnakhe. Kerala gi oina lising amaga chanipan maudra mapan positive oikhe. Oirakliba phibam masida center na state sing da akanba section thawang lokhatnaba khangan khibaga loinana COVID-19 gi mathau taba thabak sing lokhatnaba khangan khre haire. RT-PCR test masing hengadhannaba amade positive singi khongul linaba akanba pautak pi khre haire. South Africa na makok thangle. Laibak yankhai taruk study tawbada khwaidagi fattaba khudong thiningai oiba lambi ase South Africa na ahanbo oire haina laukthokre. Mathangda Thailand na oire aduga Malem pumba Chaokhatle Haina Maming Chatliba USA na ahum subada leire. Masigi matung inba oina India na mari subagi phida kadle. Amaromda Malem gi khwaidagi phaba khudong thiningai oidaba lambi changdamnabada Norway na makok chingle. Japan aduga Sweden na ani suba amadi ahum suba phida kanle. Hairiba changdamnaba asi factor kharada yumpham oiraga pangthokivane. Makhoi sing adudi miyoi lak ama leibada lambi da sibagi masing car thauba singna seat belt fabagi chang amasung vehicle thawbada yu thakpa thaktabagi chang yenglaga lepane. Study asigi report matunginna ayamba car thawba singna lambi da thawbagi losing khangde amade khanglabasu losing adu mapung phana amata chatte haibasini. 2004 gi tsunami da sikre laukthraba police ama Indonesia da leiramle. 2004 da thokiba Indonesian tsunami da sikre laukthraba police officer ama hingduna leiramle. Abrib Asep Indonesia gi Aceh province da leiba psychiatric hospital amada phangkhivani. Wakhal gi laina naraba phawbada mahaki imung manungna mahak phangba aduda yamna nungaiba phawnakhi haina police ki cherol amana phongdorkle. Imung manungnadi mahak asi tsunami da laikidaba miyoi lak aniga lising kuntra adugi manungda mahak su amani haina khanakhivani. Adubu yamna thajadaba mikup amada chahi decade amagi matungda mahakpu phangduna imung manunga punba phangba aduda nungaiba phongdokre haina local media na report tawre. Nuclear khulai thadoknaba North Korea bu themnaba US ke Blinken na China da taksin khre. North Korea ge nuclear program ase tangdu laita daba amasung khudong thibagi haurakpham amani hairaduna masibu thadoknaba North Korea da themnaba China ge akanba ithil sizinanaba sagol sel numita America ge top diplomat na China da taksin khre.
US President Joe Biden na mi hatpa Putin mahi phangani haina chairubagi Russia na envoy kokthokre. US President Joe Biden na Russia ki President Vladimir Putin bu mi hatpani masigi mahi phangani hairubadagi Russia na US ta leiriba makhoi gi envoy kokthokre haina official source amana phongdokle. Nandigram gi election rally da Union Minister amadi BJP leader da attack tawkhre. Mathang thagi amada ani suba phase ki oina pangthokodoriba West Bengal gi Assembly Mikhal ga mari lainana ngarang BJP na sinduna Nandigram Kendra da election campaign rally pangthokhibaga loinana rally aduda Union Petroleum Minister Dharmendra Pradhan amadi Kendra asigi BJP gi Youth Morcha gi leader su makata na attack tawrakhre haina agency gi pauna phongdokle. Pau se da ki halakibada chenaba ama judicial custody mangana bail pikre. Kaisampat thiam lekai da leiba poknafam pause gi gate hand grenade thamlambada natana pause asibu tha taruk phongba lepu haina kihan khangalakibada chenabani haiba. Wakta bazar da mobile sim amasung handset yolamba MD Abdul Hassan chahi kuntraga mari apokpa MD Iton Chaubu CJM Imphal West na judicial custody remand pikibadagi Moirang Police Station na accused asibu formal arrest tawkhre. Aduga case asigi apunba accused taruki manungda manga amadi CJM Imphal West na lupa lising yangkhay gi PR bonda ngasi bail pikre. Sahi tara mga helaba gari scrap tawgadawri. Ngasi Lok Sabha Union Minister of Transport and Highways Nitin Gadkari na gari singi scrappage policy lauthokre. Union Minister asina makata na haikibada scrappage policy asigi makada passenger gari singna sahi kun aduga commercial vehicle singna sahi tara mga dagi henba yaroy. Hairiba matam asidagi helaba gari sing scrap tawragane. Gari sing na fitness test puthokpa ngamdravadi gari sing adu condemn oire haina lawgani. Gari mapu sing na chahi helaba gari sing amuk hanna register tawnaba honabagi mahutta masana scrap tawjaba sing pungning thawgatkani. Scrapping certificate puthokpa ngamba gari gi mapu sing nauna gari leibada chada mangagi discount pinanaba vehicle manufacturing singda khanghalagani. Automated fitness test ki pass yauduna gari thauba sing achauba senpham sing fine oina thian baga loinana gari sing fazillaga thamgani hairi. Myanmar dagi changlakpa sing refugee camp da thamse. Haukiba February amadagi Aung San Suu Kyi na lusingba elected government adu military singna chingthukibadagi Myanmar gi miyoi kaya ama Mizoram ngamkhai lansilaktuna miyoi lising ama hena saidang dunda leire. Makhoibu refugee gi status piduna thamnaba Mizoram government na hotnari. Adubu ngasi faubada Manipur da kaya yamna sangsilakhre haibadu khangba ngamdre. Official oina phongdoktrabasu miyoi kaya amadi sangsilakhre haibasi yanaraba waphamni haina Federation of Haumi gi President Sapamsa Jadumani gi Cherol da hairi.